ꯍꯦꯛ ꯌꯥꯍꯧꯕꯒ ꯇꯧꯒꯗꯕꯁꯤꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯩꯅꯥ ꯏꯔꯨꯖꯊꯣꯛꯂꯦ꯫ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯂꯥꯏꯗꯨꯞ ꯊꯥꯕ ꯂꯣꯏꯔꯦ꯫ ꯆꯥ ꯊꯥꯡꯒꯠꯂꯝꯃꯒ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯀꯥꯗ ꯀꯥꯔꯛꯏ꯫ ꯂꯨꯍꯣꯡꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯄꯥꯜ ꯊꯣꯡꯒꯤꯅꯤ ꯁꯛꯇꯝꯗꯣ꯫ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯟꯅꯗꯦ, ꯃꯁꯛ ꯐꯥꯎꯕ ꯄꯥꯛꯅ ꯎꯒꯦ ꯐꯪꯗꯦ꯫ ꯉꯟꯅ ꯆꯠꯈꯤꯅꯤ, ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯉꯔꯥꯡ ꯃꯥꯅ ꯀꯨꯞꯇꯨꯅ ꯊꯝꯂꯝꯕ ꯆꯥꯛꯇꯣ ꯃꯆꯤ ꯂꯦꯡꯗꯕꯗꯣ ꯎꯔꯦ꯫ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯨꯞꯂꯤꯕ ꯃꯈꯨꯝꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯈꯔꯗꯤ ꯆꯥꯔꯝꯂꯦ꯫ ꯆꯥꯕ ꯂꯣꯏꯔꯒ ꯀꯨꯞꯁꯤꯜꯂꯝꯕꯅꯤ꯫ ꯆꯥꯔꯝꯕꯒꯤ ꯃꯃꯤꯗ ꯂꯩꯅꯥ ꯈꯔ ꯇꯥꯏ꯫ ꯀꯣꯜꯂꯤꯛꯇꯨ ꯄꯨꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯀꯥꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯀꯣꯏꯅ ꯌꯦꯡꯂꯤ꯫ ꯀꯣꯟꯁꯤꯡꯗꯣ ꯊꯝꯈ꯭ꯔꯕꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯑꯃꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯅ ꯀꯟꯊꯣꯛꯏ꯫ ꯀꯥꯗ ꯋꯥꯏ ꯁꯤꯠꯇꯣꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯦ꯫ ꯃꯗꯨ ꯂꯣꯏꯔꯒ ꯕꯦꯠꯁꯤꯠ ꯑꯃꯁꯨ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯏꯐꯨꯟ ꯐꯨꯜꯂꯨꯔꯕ ꯀꯥꯗꯣ ꯁꯤꯠ ꯅꯥꯜꯂꯦ꯫ ꯑꯗꯨ ꯈꯨꯠ ꯆꯪꯅ ꯁꯦꯝꯂꯤꯕ ꯔꯨꯝꯗꯣ ꯔꯤꯁꯤꯅ ꯆꯥꯏꯕ ꯍꯦꯟꯃꯟꯕꯅ ꯊꯤꯍꯟꯕꯅꯤ, ꯃꯣꯠꯁꯤꯟꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯑꯃꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯃꯌꯥꯝꯗꯨꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯇꯧꯔꯨꯔꯤꯕ ꯃꯌꯥꯝꯗ ꯂꯣꯏꯔꯒ ꯀꯤꯠꯆꯟꯗ ꯆꯪꯂꯛꯄꯗꯗꯤ ꯆꯥꯎꯕꯅ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯃꯦ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ꯫ ꯀꯀꯥꯅ ꯂꯣꯏꯅ ꯇꯧꯔꯝꯂꯦ꯫ ꯑꯩꯗꯣ ꯔꯨꯝꯗꯣ ꯋꯥꯏ ꯇꯩꯊꯣꯛꯑꯕ, ꯐꯤꯔꯣꯟ ꯁꯨꯔꯤꯉꯩ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯆꯥ ꯂꯣꯜꯂꯝꯕꯁꯨ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯆꯥꯎꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯀꯀꯥꯅ ꯂꯣꯏꯁꯤꯜꯂꯦꯅ, ꯅꯪꯕꯨ ꯅꯊꯧ ꯂꯣꯏꯔꯕ꯭ꯔꯣ? ꯄꯥꯕꯨꯡ ꯆꯥ ꯊꯛꯈ꯭ꯔꯕꯣ? ꯀꯀꯥꯅ ꯄꯤꯊꯛꯂꯝꯂꯕꯅꯤ꯫ ꯌꯨꯍꯦꯟꯕꯒ ꯏꯅꯝꯃꯒꯗꯤ? ꯍꯧꯒꯠꯇ꯭ꯔꯤ, ꯄꯨꯡ 9-10ꯗꯁꯨ ꯍꯧꯒꯠꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯝ ꯂꯩꯕ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯈꯜꯂꯨꯅꯨ, ꯀꯨꯁꯤꯅꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕꯁꯦ꯫ ꯂꯩꯅꯥ ꯅꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯅꯣꯛꯇ ꯌꯥꯗꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯣ ꯀꯀꯥ, ꯑꯩ ꯉꯁꯤꯗ ꯁ꯭ꯀꯨꯜꯁꯨ ꯆꯠꯀꯅꯤ꯫ ꯍꯣꯏꯅꯦ, ꯅꯪ ꯐꯤ ꯁꯨꯔꯤ ꯍꯥꯏꯕꯗꯣ ꯇꯧꯖꯔꯨꯔꯣ꯫ ꯀꯀꯥ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛꯁꯦ, ꯑꯗꯨꯒ ꯅꯪꯒꯤ ꯆꯠꯀꯗꯕꯗꯣ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯖꯧ꯫ ꯌꯥꯅꯤ ꯀꯀꯥ, ꯅꯪꯅꯤꯌꯦ, ꯐꯤ ꯎꯪꯂꯝꯂꯤꯕꯅꯤ꯫ ꯑꯩ ꯀꯩ ꯇꯧꯔꯛꯎꯒꯦ? ꯐꯔꯦ, ꯀꯀꯥꯅꯦ ꯏꯁꯤꯡ ꯀꯧꯈꯤꯕꯅꯤ, ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯁꯤꯟꯇꯦꯛꯁ ꯀꯩꯁꯨ ꯃꯣꯠꯁꯤꯜꯂꯝꯕ ꯌꯥꯏ, ꯃꯗꯨ ꯆꯥꯝꯊꯣꯛꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯀꯀꯥ꯫ ꯆꯥꯎꯕꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥ ꯐꯤ ꯁꯨꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯌꯥꯏꯁꯅꯥ ꯍꯀꯝ ꯋꯥ ꯆꯟꯈꯩ ꯆꯪꯂꯛꯏ꯫ ꯀꯩꯅꯣ ꯆꯥꯛꯂꯣ ꯊꯣꯡꯉꯤꯗꯨꯕꯣ? ꯆꯥꯒ ꯑꯝꯇ ꯂꯣꯟꯗ꯭ꯔꯕꯣ? ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯊꯦꯡꯉꯗꯅ? ꯀꯗꯥꯏ, ꯑꯩ ꯆꯥ ꯁꯔꯨꯛ ꯄꯤꯔꯛꯑꯣ꯫ ꯑꯁ, ꯉꯔꯥꯡ ꯄꯥꯔꯇꯤ ꯆꯠꯂꯨꯕꯩꯅꯦ, ꯆꯤꯟ ꯌꯥꯒꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯆꯥ ꯂꯣꯏꯔꯦ ꯏꯅꯝꯃ, ꯍꯩꯔꯛꯑꯒꯦ꯫ ꯏꯪꯈ꯭ꯔꯅꯤ ꯍꯥꯏꯅ ꯐ꯭ꯂꯥꯛꯁꯇ ꯍꯥꯟꯖꯤꯟꯈ꯭ꯔꯒ ꯆꯥꯗꯣ ꯌꯥꯏꯁꯅꯥꯒꯤ ꯀꯞ ꯑꯃꯗ ꯍꯩꯔꯒ ꯄꯤꯔꯛꯏ꯫ ꯏꯅꯝꯃ, ꯁꯤ ꯂꯩꯔꯦ꯫ ꯀꯩꯅꯣ ꯆꯥ ꯈꯛꯇꯔꯣ? ꯆꯥꯅꯕꯗꯤ? ꯅꯪ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯀꯩꯝꯇ ꯁꯦꯝꯗ꯭ꯔꯣ? ꯏꯅꯝꯃ, ꯕ꯭ꯔꯦꯗ ꯄꯨꯔꯛꯎꯔꯥ? ꯕꯇꯔ ꯂꯩꯕ꯭ꯔꯣ? ꯂꯩꯅꯥ ꯕ꯭ꯔꯦꯗꯀ ꯕꯇꯔꯒꯗꯣ ꯄꯨꯊꯣꯔꯛꯂꯒ ꯄꯤ꯫ ꯌꯥꯏꯁꯅꯥ ꯕꯇꯔꯗꯣ ꯕ꯭ꯔꯦꯗꯇꯨꯒ ꯇꯩꯅ ꯍꯥꯏꯔꯛꯏ꯫ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯍꯥꯞꯇꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯌꯨꯝꯗ ꯄꯥꯛꯅꯁꯨ ꯆꯥꯗꯦ꯫ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯐꯖꯅ ꯁꯦꯝꯃꯨ꯫ ꯆꯤꯀꯟ ꯄꯦꯛꯀꯤꯡꯗ ꯌꯥꯝ ꯌꯣꯟꯕꯅꯤ, ꯃꯗꯨ ꯂꯩꯁꯤꯜꯂꯣ, ꯐ꯭रिꯖꯇ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯣ꯫ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯖꯥꯠꯅꯤ ꯆꯤꯀꯟ ꯍꯥꯏꯁꯦ꯫ ꯅꯨꯡꯇꯤꯒꯤ ꯃꯐꯩꯗꯣ ꯑꯃꯃꯝ ꯁꯦꯝꯃꯨ ꯑꯩꯒꯤ ꯑꯣꯏꯅ, ꯑꯗꯨꯒ ꯑꯣꯝꯂꯦꯠ ꯑꯐꯨꯠꯄ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯥꯏꯗ꯫ ꯑꯗꯨꯒ ꯑꯩ ꯁꯪꯒꯣꯝ ꯆꯥꯁꯨ ꯊꯛꯅꯤꯡꯗꯦ, ꯁꯪꯒꯣꯝꯗꯪ, ꯈꯪꯉꯕ ꯑꯩ ꯍꯥꯏꯁꯦ? ꯍꯣꯏ, ꯑꯗꯨ ꯏꯅꯝꯃ, ꯆꯤꯀꯟꯁꯦ ꯄ꯭ꯔꯣꯇꯤꯟ ꯌꯥꯎꯏꯅ ꯅꯨꯡꯇꯤꯒꯤ ꯊꯥꯎꯗ ꯐ꯭ꯔꯥꯏ ꯇꯧꯔ ꯆꯥꯕꯗꯤ ꯐꯦꯠ ꯍꯦꯟꯒꯠꯂꯣꯏꯗ꯭ꯔꯣ? ꯁꯨꯞ ꯑꯣꯏꯅ ꯁꯦꯝꯒꯦ꯫ ꯐꯥꯏꯕꯔꯗꯨꯅꯦ ꯐꯩ ꯍꯥꯏꯁꯦ, ꯁꯔꯨ ꯁꯔꯥꯡꯗꯣ ꯌꯥꯝ ꯆꯥꯔꯗꯤ ꯌꯥꯁꯨ ꯁꯣꯛꯀꯅꯤꯌꯦ꯫ ꯌꯥꯏꯁꯅꯥ ꯂꯩꯅꯥꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯋꯥꯒ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯃꯃꯤꯠ ꯈꯨꯖꯤꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯦ, ꯅꯪꯒꯤꯁꯦ ꯇꯥꯛꯏꯔꯣ ꯑꯩꯉꯣꯟꯗ? ꯑꯉꯥꯡ ꯅꯪꯅ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ꯫ MA ꯂꯣꯏꯔꯕꯤꯅꯦ ꯑꯩꯁꯦ, ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯀꯅꯨ꯫ ꯑꯣꯖꯥꯒ ꯁꯥꯗꯅ ꯅꯪ ꯀꯌꯥꯝ ꯍꯩꯗꯅ ꯇꯥꯛꯏꯕ? ꯂꯩꯅꯥ ꯃꯄꯥꯟꯗ ꯅꯣꯛꯇ꯭ꯔꯕꯁꯨ ꯃꯕꯨꯡ ꯃꯅꯨꯡꯗ ꯅꯣꯛꯅꯤꯡꯂꯦ ꯌꯥꯏꯁꯅꯥꯒꯤ ꯋꯥꯇꯥꯗꯨꯗ꯫ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯋꯥ ꯑꯃꯅ, ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ꯫ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯈꯨꯝꯃꯛꯀꯅꯨ꯫ ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯄꯨꯅ ꯍꯥꯏꯕ ꯏꯜꯂꯒ ꯂꯩꯒꯗꯕ꯫ ꯅꯊꯧꯗꯨ ꯁꯠ ꯇꯧ, ꯃꯣꯜꯂ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯀꯞꯇꯨ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥ ꯃꯊꯟꯇ ꯈꯜꯍꯧꯏ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯕꯣ ꯁꯗꯥꯟꯕꯅ ꯊꯥꯛꯄ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯕꯤ ꯁꯖꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤꯀꯣ, ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯕꯤ ꯑꯩꯅ ꯀꯔꯤ ꯊꯧꯅꯥꯕꯨ ꯂꯩꯔꯨꯅꯤ?
Wahi watabi neba yumsida kana matalaiteko. Wakal da warbasu maithong da awaba uhelakbana pindabagi minok amana laina maksilaba magi maithong da mami tari. Pumna magdo kauthom lamlaga mathau da mai wansinkre. Mapabung ason bado chak pisarami. Mapagi mamagi seba tawba pangkidrabi lainani. Mapa mamagi minungsigiso kuina sangna pangkide. Masak sa sungkang nadaba tawdok amana magi lingba yadraba punsi amada lehalakkiba. Lamlan manupado gi apokpa ason mamapado budi lainana yam nungsiba poklure. Masana yada maphamdada lakrabaso asauba yaningdabagi sakpam amatta yauda seba tawzai. Mathau mayamdo loisilamlaga laina school chatnaba haiduna thorakle. Gate da malim laina bungairami. Madu ubada laina ingangakle. Malim di hanagum mamangayagum mahusagumna nakpet tawi. Ikoy na daba matawda adama utlaga kauri. Lao ay jalase. Pung mapan makaise nanggide get ready matam ni haiba ay na chinpapuyi. Sukaw ay kawdida. Aduna ngasay din nang tolak pangari ni. Laina sumado tabada kazaktang nuglay. Aduga malim gi manang changsili. Kayam kuy na get sida ngay ba? Kuy dida lao karo. School krangan na yokshi. Laina gari karakli hek pamtabaga malim na. Baba na suyarabani. Nasidagi class adum huwalo na hairaba. Laina malim di ingi. Ay di class lawani kangdamina krating nila ini. Malim start tawi gari do thawbawi. Law dress yayda inform dang tawro ngasidi. Haying dagi di hanago normal class ang naba. Laina malim da second cram munni yingi. Aduga tapna hai. Damalim. Kedore. Thank you. Kay greeting no duna. Laina noglaga. Laina maki. Nang na haiba wadi ay nalum na lawe. Ay nangamgadaba thabagdi. Ay mating atong pangnida. Sidagi hen basu kaya ama torok payay. Ay upayam talay tabay ni. Ikay ay damalim da wase haudok lure. Malim laina ding eh. Kay ikay doino ay ngonda ba nang ikay ba pawra ba? Laina nokpet tawi. Matang na matam na hong basa ay honggi na kandraso atong masana hong sari. Malim no gari thau na. Adubu hore ani dugi close oiba matawdo yumgi terrace mathaktagi yuhen mana. Makoy gi Arun ba thabak sing dugi kanagumba amaga call wari sanarambani. Laina na mapiloi silaga thokibado Madu paudu yuhin ba kaisu khalude. Gate tagi malim nga gari da punna chatmina kibaduda wakhalamada lehore yuhin ba. Somdana kamdauri rishi do Krishna gi lefam yore. Jaga du sumi kya tadaba achikpa maphamni. Highway street pudi oi haibabu leirak macha amada yamna sangna changsilaga manungda leiba maphamni. Yum manungdudadi changsinde rishi do mapanda lei. Phone do puthulaga call tawsili. Ngay dun na layrabra ring anirag ta sa ikta payri. Hello, Mr. Style. Ay mapalayri. Thogla age, ado na tantara. Namana ba ay ubaga mamit khana ying ba? Haris haibra, ado yawrak bra. Phone da harak liba do Haris tay. Makut ani do paisan naraga maya chiklaga khangi Haris. Murum susole. May sak thokpa man masam khara turu khoigi hori do. Luine phoidat lamni ngasi. Rishi hai do khumde magi oiba wadu hai. Ai pot loire puthoro. Ai kuiba yade. Makhata di call du kai call ka khrek khangbaga Haris Rishi do onsilei. Sara mira yongla khangdabi nu bisi dei natadi nang chinjak se lawum leitrabo. Rishi khumde. Body so tawba yaba tawra thokla ani. Madura ba nang yam ngaurisina sida ta laise. Nang asigumba nupi singsiga toina loina bahorabo. Haris tumilero yare kadai trike biro. Kedau doiba. Lau do sel go na doiba. Night party lao ne hi kaurido chatlu yadro. Moidi moin haiba yaradi pithok lage da leirabani. Rishi mami amuk tang usilaga Haris kileng sumda makutna tap pare. Singli mayam do mayek sing behenjilei mana mukpagi. Haris China fauri lauri. Nai re karino makutne na chairo man basina thado.
ꯃꯨꯛꯂꯒ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯣ ꯔꯤꯁꯤ ꯊꯥꯗꯣꯔꯛꯏ꯫ ꯃꯌꯥꯝꯅ ꯑꯣꯛꯇꯕ ꯃꯆꯥ ꯍꯥꯏꯅꯕꯅ ꯑꯩ, ꯑꯗꯨꯒ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗꯕꯅ, ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯕ, ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯒ꯭ꯌꯥꯟ ꯇꯥꯏ ꯉꯥꯎꯁꯤꯟꯅꯗꯦ ꯍꯥꯏꯕꯅ꯫ ꯉꯛꯇ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯆꯤꯟꯁꯦ? ꯃꯤꯠꯅ ꯎꯔꯤꯕ ꯃꯄꯥꯟ ꯊꯣꯡꯒꯤ ꯃꯁꯛ ꯈꯛ ꯌꯦꯡꯂꯒ ꯖꯁ ꯇꯧꯏ꯫ ꯃꯅꯨꯡ ꯃꯄꯥꯟ ꯍꯥꯏꯕ ꯑꯅꯤ ꯂꯣꯡꯕ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅ ꯈꯪꯅ ꯀꯅꯥꯝꯇꯅ ꯊꯧꯁꯥꯗꯦ꯫ ꯍꯔꯤꯁ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯤ꯫ ꯅꯥꯆꯦꯞꯇ ꯍꯨꯜꯂꯒ ꯉꯥꯡꯕꯗꯤ ꯍꯩꯔꯦꯅꯦ꯫ ꯇꯧꯊꯣꯔꯛꯏꯕ ꯅꯑꯣꯡ ꯅꯇꯧꯗꯨꯗ ꯍꯥꯏꯕꯤꯕꯅꯤ꯫ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯝꯇ ꯂꯩꯇꯦ ꯈꯜꯂꯒ ꯅꯪꯕꯨꯗ ꯐꯔꯗꯤꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩꯁꯤꯅꯤ꯫ ꯁꯤꯗ ꯑꯗꯨꯝ ꯈꯪꯉꯨ ꯑꯩꯅ ꯅꯪ ꯀꯌꯥꯝ ꯂꯨꯝꯅ ꯂꯧꯏ ꯍꯥꯏꯕꯁꯦ꯫ ꯁꯦꯟꯅꯕꯩ ꯁꯦꯟꯅꯕ ꯑꯩ ꯁꯤꯕ ꯐꯥꯎꯗꯅꯤ ꯁꯦꯟꯅꯔꯣ꯫ ꯀꯗꯥꯏ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ꯫ ꯅꯪ ꯅꯤꯁꯥ ꯆꯥꯕꯩ ꯁꯦꯜꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯨꯟꯗꯣꯏꯔꯥ ꯍꯥꯏꯁꯦ? ꯍꯨꯟꯕ ꯇꯥꯕꯅꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯅꯪꯒꯤ ꯅꯔꯜꯁꯤꯡꯗꯣ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯈꯔ ꯆꯥꯍꯧꯒꯦ ꯑꯩꯁꯨ꯫ ꯇꯨꯀꯠꯆꯗ꯭ꯔꯥ? ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞ ꯑꯃꯅ ꯅꯤꯁꯥ ꯆꯥꯕꯩ ꯁꯦꯜ ꯑꯩꯅ ꯄꯤꯔꯒ ꯄꯤꯖꯗꯣꯏꯕ, ꯑꯗꯨꯒ ꯑꯩꯅ ꯅꯪ ꯁꯤꯕ ꯉꯥꯏꯗꯣꯏꯕ? ꯔꯤꯁꯤ ꯊꯧꯁꯥꯗꯦ ꯐꯠ ꯈꯨꯝꯃꯤ꯫ ꯑꯗꯨꯗꯤ ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯂꯦ ꯍꯥꯏꯕ ꯕꯗꯅꯥꯝꯗꯨꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯗꯣꯏꯁꯦ? ꯑꯗꯨꯗꯤ ꯍꯤꯡꯍꯧꯕ ꯅꯪꯒꯤ ꯁꯔꯨꯛ ꯑꯣꯏꯔꯦꯗꯅ꯫ ꯑꯁꯤꯕ ꯑꯩꯅ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯁꯤꯗ꯭ꯔꯤ, ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯅꯪ ꯈꯜꯍꯧꯔꯣ꯫ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ꯫ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯍꯥꯏꯕꯕꯨ ꯍꯔꯤꯁ ꯔꯤꯁꯤꯅ ꯇꯧꯔꯤꯕꯁꯦ ꯃꯌꯥꯝ ꯁꯦꯝꯗꯣꯛꯅꯤꯡꯉꯤ꯫ ꯔꯤꯁꯤꯅ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯈꯤꯗꯕ ꯍꯥꯏꯕ ꯂꯧꯈꯤꯗꯕꯁꯤꯅ ꯃꯉꯣꯟꯗ ꯉꯥꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯇꯧꯈ꯭ꯔꯦ ꯔꯤꯁꯤꯗꯤ꯫ ꯂꯨꯅ ꯈꯟꯖꯔꯤꯕ, ꯇꯤꯟꯅꯔꯤꯕ, ꯂꯣꯏꯅꯔꯤꯕ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯔꯨꯞ ꯑꯗꯨꯅ ꯅꯤꯁꯥ ꯆꯥꯅꯕ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯅꯤꯡꯕ ꯍꯧꯅꯗꯦ꯫ ꯑꯐꯕꯁꯨ ꯅꯠꯇꯕ ꯊꯕꯛꯇꯨꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯔꯤꯁꯤꯗꯤ ꯑꯦꯗꯤꯛ ꯑꯣꯏꯈ꯭ꯔꯦ꯫ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯊꯥꯗꯣꯛꯂꯨꯕꯗ ꯃꯥ ꯑꯅꯥꯕ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯦꯞꯇꯅ ꯁꯨꯝ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯔꯤꯁꯤꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯛꯀꯅꯤ, ꯑꯃꯗꯤ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯛꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯗ ꯇꯞꯅ ꯇꯞꯅ ꯆꯥꯊꯣꯛꯄ ꯍꯧꯔꯛꯀꯅꯤ꯫ ꯃꯌꯥꯝꯁꯤ ꯈꯜꯂꯨꯔꯒ ꯍꯔꯤꯁ ꯃꯥꯒꯤ ꯃꯔꯨꯞ ꯔꯤꯁꯤꯕꯨ ꯍꯥꯟꯅꯒꯨꯝ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯕꯅꯤ꯫ ꯅꯤꯁꯥ ꯆꯥꯕ ꯑꯁꯤꯅ ꯌꯥꯝꯅ ꯀꯨꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯏꯔꯥꯛꯅꯔꯤꯕ ꯏꯄꯥꯛꯁꯤꯗꯒꯤ ꯆꯤꯡꯈꯠꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯤꯁꯤꯅ ꯍꯦꯟꯅ ꯑꯅꯝ ꯀꯟꯈ꯭ꯔꯦ꯫ ꯄꯤꯅꯤꯡꯗ ꯍꯔꯤꯁ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ 3K ꯄꯨꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯄꯤꯔꯛꯏ꯫ ꯊꯣꯔꯛꯂꯦ ꯈ꯭ꯔꯤꯁꯇꯤꯅꯥꯁꯨ꯫ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅꯃꯛꯀꯤ ꯁꯦꯝꯂꯒ ꯊꯣꯛꯂꯛꯂꯤꯕꯗꯨꯁꯨ ꯔꯤꯁꯤꯒꯤꯗꯃꯛꯅꯤ꯫ ꯃꯁꯝꯗꯨꯁꯨ ꯃꯩ ꯆꯥꯛꯄꯗꯧꯅ ꯉꯥꯛꯅ ꯁꯪꯖꯤꯜꯂꯤ꯫ ꯀꯨꯁꯨꯝ ꯍꯣꯔꯣꯛ ꯉꯧꯕꯗꯨꯗ ꯀꯌꯥꯗꯤ ꯄꯛꯆꯈ꯭ꯔꯦ꯫ ꯃꯁꯛꯅꯤ ꯃꯇꯧꯅꯤ ꯌꯦꯡꯕꯗꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯦꯠꯂꯤꯕꯗꯨꯁꯨ ꯁꯣꯔꯠꯁ ꯉꯥꯛꯇꯅꯤ꯫ ꯑꯎꯕ ꯅꯨꯄꯥ ꯀꯅꯥ ꯑꯃꯒꯤꯗꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯑꯗꯨꯒꯨꯝꯕꯗ ꯃꯤꯠ ꯆꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯅꯤꯁꯥ ꯁꯨꯋꯦ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯅ ꯑꯣꯛꯇꯦ ꯍꯥꯏꯅꯔꯤꯕ ꯔꯤꯁꯤ, ꯅꯨꯄꯤꯅ ꯑꯀꯧꯕ ꯐꯤꯖꯦꯠ, ꯍꯛꯆꯥꯡꯒꯤ ꯎꯟꯁꯥ ꯀꯥ ꯍꯦꯟꯅ ꯁꯣ ꯇꯧꯕ ꯁꯦꯠꯄꯗ ꯌꯥꯗꯕ ꯃꯤꯁꯛꯅꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯥ ꯅꯣꯛꯃꯤ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯥ ꯍꯦꯟꯅ ꯅꯛꯅ ꯂꯦꯞꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯉꯁꯤꯗꯤ ꯍꯤꯔꯣ ꯃꯥꯟꯗ꯭ꯔꯦ, ꯚꯤꯂꯦꯟ ꯃꯥꯜꯂꯦ꯫ ꯅꯀꯣꯏꯗꯨꯒ ꯃꯤ ꯉꯥꯎꯍꯟꯅꯕ ꯁꯤꯜꯂꯛꯀꯅꯣ꯫ ꯅꯁꯝꯗꯨꯒ ꯑꯩꯗꯤ ꯅꯪꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ, ꯅꯨꯄꯤ ꯉꯟꯇꯥ ꯊꯤꯖꯤꯜꯂꯒ ꯅꯩꯕ ꯁꯥꯗꯅ꯫ ꯔꯤꯁꯤꯅ, ꯑꯩꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯋꯥꯠꯇꯅ ꯄꯤꯒꯦ, ꯑꯩꯒ ꯄꯥꯔꯇꯤ ꯑꯃ ꯆꯠꯁꯦ ꯍꯥꯏꯔꯦꯗꯅ꯫ ꯀꯣꯟꯅ ꯆꯠꯁꯦ, ꯑꯩ ꯊꯦꯡꯉꯤ ꯀꯗꯥꯏꯅꯣ꯫ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯔꯤꯁꯤꯗ ꯄꯤꯈ꯭ꯔꯦ꯫ ꯔꯤꯁꯤꯁꯨ ꯍꯔꯤꯁꯇꯒꯤ ꯂꯧꯕ ꯁꯦꯜꯗꯨ ꯄꯤꯔꯛꯏ꯫ ꯇꯤꯡꯊꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯨꯅ ꯅꯨꯄꯤ ꯃꯥꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒꯤ ꯏꯔꯥꯡ ꯁꯦꯟꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯪꯉꯣꯟꯗ ꯁꯦꯜ ꯂꯧꯅꯤꯡꯗꯦ, ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯎ꯫ ꯔꯤꯁꯤ ꯈ꯭ꯔꯤꯁꯇꯤꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯣ ꯐꯠ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯅꯣ? ꯍꯌꯦꯡꯈꯛ ꯅꯪꯁꯦ ꯑꯝꯇ ꯋꯥꯏꯒꯦꯗꯅ, ꯅꯣꯡꯃꯈꯛ꯫ ꯔꯤꯁꯤ ꯆꯤꯝꯕꯥꯜꯗꯨ ꯆꯤꯡꯂꯞ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯃꯅꯥꯛ ꯈꯖꯤꯛ ꯅꯛꯁꯤꯜꯂꯒ ꯁꯛ ꯀꯦꯡꯂꯞ ꯍꯥꯏꯔꯨꯏ꯫ ꯌꯥꯝꯅ ꯑꯇꯞꯄ ꯈꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯏ, I'm not the one to be borrowed so easily. Unlike the common items you find in the marketplace, find someone else to meet your fleeting needs. ꯈ꯭ꯔꯤꯁꯇꯤꯅꯥꯁꯨ ꯃꯈꯨꯠ ꯑꯅꯤ ꯀꯥꯔꯟ ꯆꯟꯁꯤꯟꯅꯔꯒ ꯂꯦꯞꯇꯅ ꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯀꯜꯂꯛꯆꯔꯤꯁꯦ꯫ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯗꯕꯨ ꯀꯅꯥ ꯉꯥꯎꯅꯒꯦ? ꯑꯗꯣ ꯑꯩꯗꯤ ꯅꯪꯒꯤ ꯈꯨꯀꯥꯛꯁꯤꯗ ꯀꯦꯜꯂꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯋꯥꯏꯖꯔꯔꯣꯏ ꯌꯥꯔꯦ꯫
available oidaba midi party da puningde rishi makot haifet thangkatlaga sign tawi sales loroidro aina loroi haikradadi thanks most welcome bye wado hairam daga rishi haris ki manak changsilai ilab lab ta lepani haris to sanari bo wari mayam da sutari bani madi khoidau thile ngasai gi wari duna rishi gari start tawi haris na maning da karakle hek tongkhat paga mamai do maning da lek thoklaga hairami ibe mama thangi nangi firol do sunday market ai khara leibirake setningai leizada biya male nungaide Christina garis ka se sukya yana da bani mamit khara yengduna lauri nangdi aigi dress se senda bada waram lani aigi minai ro nangbo hai lawai masa nasaktuga nupi du da ting thokai saurami ani du na launari do risidi thausa de gari do thaukhre ani mak khananing la su pai lete ani du su mamit khan khana yengniram laga magi thopa sanakre amadi lehore nungthel gi matamni ahan bachat panumit oibana leina class sangamdre malem gi mapa school dogina founder ni mahak ka unaraba yanaraba matung leina mayum lom da oina lakle nganli haina mabo ason bido thongal du da cha bora hotel macha ma phamjawani nungthel ni mida wairam oirak paduda hauna bahaiduna sem saraga lerammi abok memchana heima isu thoibi nang lakribro hoi abok lingzel yum dala heubra memcha do harause lao yum lom da changsi hotel sida leige aboki bora hoba yawbi ge na tawrambani abong na pathaw haiduna ne themlaga lehalambani masuma pen ani do yum lom changagle lingzel phamung di hiblammi memcha na lingzel isu thoibi na che lakli ne chiche how say achaponi abok hoi inom cha hoi ga chaminawo memcha na nang mukadai chalubano abo ai school da mu chatore adogi da malem ga haineruba hayeng dai di class lawba chatlani hanagom sidai di thagi salary amuk laklani phai ado nang bu kana ga laki itom tani phamo abok ne bora khra hubirake tawran abok ai kuina leiroye chiche kedore damalem sidi sida changsia dabra yai kay yadani my school da lehori my class leibagi memcha sawari khangmana soli nungaidana nungsibani isodo itap heng tapsaradana kuire lakhidaba abok to odan madiwado ibungo dudi nang buluna tawbibro leina wahang dugi pakhum leite nisa chai haiba mabok na khangmanate rishi gi imung dui maramda kanana su khangde hangliba wahang do na thaikhraga leina wa amo oin hairei abok idom chai leitabra ngasai nunga lakpadagi ne hanzilakpa ude kadaida no kaino abok taga hairamdeda ai su hangrude leina ma gi begdagi chawga chatpi hom khak lo thoraga puthorei se abok sina kai kaino sinnawo linjal khidak su loi dawa wale khale raga ai leirage memcha makhut to phat phat hairei loroi nang paiso se abok aina lapna leiraga abok ki achinba adai lingzel gi atho kai lakladi pharak tani sina kona basoiroi adoira su paisalo se pesa do namna piramle aduga hairei amo ai kuina leiroi gi abok lingzel chiche chatlage ko kaigino chiche asuk thuna itaina chaibra leina nok fet tawna manaw pi mamai da nushina nan birei kaigi chaidoiba chaideda thing han bado nungai taba sidai di school halakpada toina changla adawni chiche chalu khige ko phasana botharo hidak chaba kauni ko hoi abok chalu khige asunda leina so hobi amuk halakle kuina lei thaba yadraduna hankhre adumak numidangni ngasidi ngalli rishina yumda hanzalakpa matamno room na changakpada sitnana leirambatuda rishi ingangakle
ꯄꯤꯁꯨꯝꯗꯨꯗꯤ ꯁꯝꯖꯤꯟꯅꯩ ꯍꯔꯥꯎꯔꯁꯨ ꯁꯥꯎꯔꯁꯨ ꯁꯛꯐꯝ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯔꯨꯝꯗꯨ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯉꯤ ꯌꯦꯡꯅ ꯂꯤꯠꯂꯤꯕ ꯁꯔꯠꯇꯨꯒ ꯂꯤꯗꯔ ꯖꯦꯀꯦꯠ ꯑꯗꯨꯒ ꯂꯧꯊꯣꯛꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯐꯃꯨꯡꯗ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯕꯦꯜꯀꯅꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯗꯨꯗ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯈꯨꯠꯇ ꯂꯥꯏꯇꯔ ꯑꯃꯒ ꯆꯨꯔꯨꯞ ꯃꯆꯦ ꯑꯃꯒ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯆꯨꯔꯨꯞ ꯃꯁꯩꯗꯣ ꯊꯝꯂꯒ ꯃꯩ ꯆꯨꯒꯦ ꯇꯧꯕꯒ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯃꯤꯠꯐꯝ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯔꯤꯁꯤ ꯃꯆꯤꯟꯕꯥꯜꯗ ꯊꯝꯂꯝꯕ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯐꯠ ꯂꯧꯊꯣꯛꯏ꯫